Laiza magi ka aduna changlakuna pena kapjari. Pungdi asum thingjilai adubu hauzik phawba salai masi lengda tumak lepli. Ricky, bye. Halase thingjilai mamsi laktore. Horen jum yoraga Laiza bo phajan themlase. Salai ai chaloi bye. Nang hankro. Ai stale horake. Ricky, karan tawhe lao salase ba. Asi haiduna namdana salaibu gari aduda singduna phamali. Aduga mahaksu gari adu thaurai. Lambidani salai. Bye. How kaidorage? Yarase horen phasana themse. Salai. Nang ai nungsibra. Asengba marumni khanbra. Kaino wathi ngang he. Nungsidradi kaino. Adudi marup amana marup amagi mateng pampham thokdabra. Thoe aduna bu aishu yum yoraga phajana Laiza bu themsi themge haisidi mata. Ai adoda khangde. Nang na ibu mafam adudagi namduna purakpani. Haujimak hanagi mafam aduda ibu thil. Ayumda halo. Adaidi nang ngamoi hairagana gari se kham. Ai ta lehorake. Nang chakro. As karan tawhe bai. Gari se khamge haibra natraga ai chongthau haibra. Ricky gari so haide khumda aduma gari adu thawi. Salai sum phamlambadagi gari gi thong adu khangang hangdoi. Salai na adumna gari gi thong adu khangang hangdorakpa aduda Ricky gari adu pakhatna brake khangpa phai. Khupai sa hogdabadagi Salai lambi aduda phana sangna sitlaga tai. Ricky pakhana chensilai. Makhut adusu khara thina sokle. Ricky, bye, bye. I ngakta ngaire. Kamai tawni side? Salai, Ricky pakhale haiba khangli. Tapna khumlai. Salai. Kem tawde. Nang hankro bye. Yaroi kaino. Lao semta. Salai. Yarni haiba. Nang hankro. Thengeba. Hello yeshu. Lao. Makoi shaise. Hospital natrasu pharmacy aswada labor yenguse. Asopase haifet kaino yengnaba. Lao. Salai. Laizagi manakta chatlo dudi. Hoiba chatseba. Hana asopase kaino hida hapseba. Koni yengse. Hana Laizagi manakta chatse. Ricky peri. Nang nupido doctor ro. Mana phanba ngamdoriba. Ido khakhanba ngamdoriba. Pran se chaida ko ai. Salai. Wa yang ngangne. Ricky oiroi khalladuna ngasai Laizaga makhoi una famaduda amuk halai. Hek mafamadu yowbaga Laizada call tawrei. Laiza su phone lakpa aduda kanana haiduna yenglei. Ricky gi oiramba aduda amuk tumina lei. Ricky su hanjin tawrei. Adumna hanjin tawrakpa aduda Laiza jingnaba pakhatpa phawrei. Laiza mahak masasu khanglibani. Salai gi mawong mataw aduna mahaksu wakhal ngahak khallaga kona thangda phone adu paikhalai. Ricky, Laiza, please nang amta tholo amase somda bera kar. Laiza handribo hausi phawba dari ke phajana themaga hallo yumda. Kona ayum halaga phajana unarase. Ai haujikti tholokpa yaroye. Ricky, hallurabane. Ado yadadana amula isin. Laiza, please namda tholo. Asokpasu yar. Nang tholaktrikai halloi haiduna leire. Ai gyan tadre. Please Laiza. Mabung amana masanda haizaban. Request ne. Amta tholo ona. Dariki. Ai kuiroye. Amta tholo. Hoi. Ngayang ngaibiramo dariki. Asi haiduna Laiza phone adu thangki. Pungsu thengsilai numidangi pung 8 tasilabani. Laiza maboki manakta changlai. Angang ani disu maboki manakta leirami. Sakhi. Haima. Chak lama boi subo. Laiza. Lamdida. Chak janingdrebo. Ai kei yaurauge. Yarani. Abok tawge. Ado. Chak kharadi chaw. Loidore. Laiza. Abo. Ai janingdre. Abok hoyoina charo. Adudi ai jangage. Potharurage.
ꯁꯈꯤ ꯏꯁꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯆꯪꯉꯣ ꯆꯪꯉꯣ ꯄꯣꯊꯥꯔꯨꯔꯣ ꯂꯥꯝꯃꯒ ꯍꯦꯛ ꯆꯥꯔꯣ ꯂꯥꯏꯖꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯍꯪꯒꯠ ꯍꯟꯗꯥ ꯀꯥ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤ ꯂꯥꯏꯖꯥ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯗ꯭ꯔꯦ ꯄꯥꯈꯠꯄꯁꯨ ꯄꯣꯛꯏ ꯁꯣꯝꯗꯁꯨ ꯕꯤꯃꯣꯂꯥ ꯑꯃꯗꯤ ꯃꯆꯦ ꯑꯅꯤ ꯑꯗꯨ ꯁꯂꯥꯏꯅ ꯄꯨꯡ 8 ꯍꯦꯜꯂ ꯐꯥꯎꯕ ꯍꯜꯂꯛꯇꯕ ꯑꯗꯨꯗ ꯀꯣꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯏ ꯁꯂꯥꯏꯅ ꯄꯥꯏꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯔꯤꯀꯤꯗ ꯑꯃꯨꯛ ꯇꯧꯔꯛꯏ ꯔꯤꯀꯤ ꯚꯥꯏ ꯅꯣꯏ ꯃꯥꯅꯦ ꯆꯥꯛ ꯆꯥꯅꯔꯤ ꯈꯨꯝꯈꯣ ꯔꯤꯀꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯃꯃꯥ ꯕꯤꯃꯣꯂꯥ ꯔꯤꯀꯤ ꯀꯩꯅꯣ ꯅꯣꯏꯕꯣ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯑꯃꯗꯨꯕꯨ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ ꯀꯩꯅꯣꯅꯦ ꯅꯈꯣꯏꯕꯣ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯃꯃꯥ ꯆꯥꯛ ꯆꯥꯗꯧꯒꯤ ꯇꯧꯔꯤꯌꯦ ꯂꯣꯏꯕꯒ ꯑꯗꯨꯝ ꯍꯜꯂꯛꯑꯅꯤꯌꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯒꯥꯔꯤꯒꯗꯣ ꯅꯤꯡꯊꯤꯅ ꯇꯞꯅ ꯊꯧꯔꯛꯎꯀꯣ ꯊꯝꯃꯦ ꯊꯝꯃꯦ ꯊꯥꯗꯣꯏ ꯒ꯭ꯌꯥꯟꯁꯨ ꯌꯥꯝ ꯇꯥꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯃꯥꯅ ꯈꯪꯅꯤꯃ ꯃꯇꯨꯡꯗ ꯄꯩꯁꯥꯒ ꯄꯤꯔꯣꯏꯕ ꯑꯝꯇ ꯕꯤꯃꯣꯂꯥ ꯀꯩꯅꯣ ꯃꯥꯕꯨ ꯅꯪꯉꯣꯟꯗꯒꯤꯁꯨ ꯂꯧꯈꯤꯕ꯭ꯔꯣ ꯂꯧꯈ꯭ꯔꯤꯅꯦ 2,000 ꯍꯩꯃꯥ ꯑꯩꯅꯁꯨ 2 ꯄꯤꯈ꯭ꯔꯤꯕꯅꯤꯅꯦ ꯃꯉꯣꯟꯗ ꯊꯥꯗꯣꯏ ꯀꯌꯥꯗ ꯍꯩꯔꯤꯕ ꯀꯗꯔꯅꯣꯕ ꯌꯦꯡꯉꯣꯕ ꯃꯥꯅ ꯍꯩꯔꯤꯁꯦ ꯑꯊꯣꯏꯅꯨ ꯍꯜꯂꯛꯄꯒ ꯄꯨꯜꯂ ꯊꯝꯃꯣ ꯁꯣꯝꯗꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨ ꯑꯗꯨꯃꯛ ꯂꯥꯏꯖꯥꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯄꯨꯡꯗꯤ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯏ ꯂꯥꯏꯖꯥ ꯃꯁꯥ ꯑꯗꯨ ꯂꯩꯇꯥꯗ꯭ꯔꯦ ꯁꯈꯤ ꯃꯁꯨꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ ꯁꯈꯤ ꯇꯨꯝꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯇꯨꯝꯗ꯭ꯔꯤꯌꯦꯕꯣ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯕꯣꯕꯣꯛꯁꯨ ꯄꯣꯊꯥꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨꯕꯨ ꯃꯅꯝ ꯅꯝꯕꯤꯔꯝꯂꯒ ꯊꯣꯛꯈꯤ ꯃꯕꯣꯛ ꯊꯣꯛꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯏꯖꯥ ꯔꯤꯀꯤꯗ ꯀꯣꯜ ꯇꯧꯔꯛꯏ ꯔꯤꯀꯤ ꯊꯣꯛꯂꯛꯑꯕꯣ ꯂꯥꯏꯖꯥ ꯊꯣꯛꯂꯛꯑꯒꯦꯗ ꯔꯤꯀꯤ ꯑꯁꯨꯝꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯏꯖꯥ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯇꯨꯅ ꯔꯤꯀꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨ ꯇꯝꯅ ꯃꯤ ꯌꯦꯡꯗꯨꯅ ꯂꯥꯛꯏ ꯔꯤꯀꯤ ꯚꯥꯏ ꯂꯥꯏꯖꯥ ꯊꯣꯛꯂꯛꯑꯦ ꯁꯂꯥꯏ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧ ꯀꯩꯅꯣ ꯍꯥꯏꯁꯦ ꯇꯧꯑꯣꯗꯤ ꯀꯣꯛ ꯇꯧ ꯂꯥꯏꯖꯥ ꯔꯤꯀꯤ ꯁꯂꯥꯏ ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯂꯥꯏꯖꯥ ꯒꯥꯔꯤꯒꯤ ꯃꯅꯨꯡꯒꯤ ꯂꯥꯏꯠ ꯊꯥꯟꯕ ꯑꯗꯨꯗ ꯁꯂꯥꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯎꯔꯛꯏ ꯂꯥꯏꯖꯥ ꯄꯥꯈꯠꯅ ꯀꯌꯥꯝ ꯁꯣꯛꯀꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯩꯗꯧꯕꯗ ꯁꯣꯏꯅꯣꯗ ꯁꯂꯥꯏ ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯁꯂꯥꯏ ꯑꯁꯥꯎꯕꯅ ꯃꯃꯤꯠ ꯑꯗꯨꯁꯨ ꯉꯥꯛꯁꯪ ꯉꯥꯡꯂꯛꯏ ꯂꯥꯏꯖꯥ ꯀꯤꯅ ꯅꯨꯡꯁꯤ ꯁꯂꯥꯏ ꯑꯩꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯒꯅꯤ ꯑꯩ ꯀꯌꯥꯝ ꯅꯨꯡꯁꯤ ꯂꯥꯏꯖꯥ ꯇꯨꯃꯤꯟꯅ ꯂꯩ ꯁꯂꯥꯏ ꯑꯩ ꯅꯨꯡꯁꯤꯗꯦ ꯂꯥꯏꯖꯥ ꯅꯨꯡꯁꯤ ꯍꯥꯏꯕ ꯁꯂꯥꯏ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯂꯥꯏꯖꯥ ꯄꯦꯔꯤ ꯄꯦꯔꯤ ꯌꯥꯅꯤ ꯁꯂꯥꯏ ꯑꯩ ꯀꯤꯕ꯭ꯔꯥ ꯀꯤꯗꯕ꯭ꯔꯥ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯑꯗꯨꯗꯤ ꯂꯥꯏꯖꯥ ꯄꯥꯈꯠꯅ ꯀꯩꯅꯣ ꯑꯩ ꯉꯝꯃꯣꯏ ꯁꯂꯥꯏ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯪ ꯅꯃꯥꯡꯗ ꯑꯁꯤꯗ ꯊꯧꯔꯛꯏꯕ ꯒꯥꯔꯤꯁꯦ ꯑꯁꯤꯗ ꯆꯣꯡꯁꯤꯜꯂꯒ ꯁꯤꯒꯦ ꯅꯪ ꯌꯦꯡꯉꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯂꯥꯏ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯁꯣꯔꯣꯛ ꯃꯌꯥꯏ ꯇꯝꯅ ꯆꯠꯈꯤ ꯂꯥꯏꯖꯥ ꯄꯥꯈꯠꯅ ꯁꯂꯥꯏꯕꯨ ꯇꯥꯟꯅꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯤ ꯂꯥꯏꯖꯥ ꯇꯧꯅꯣ ꯍꯥꯏꯕ ꯑꯩ ꯌꯥꯒꯦꯕ ꯅꯪꯅ ꯍꯥꯏꯕꯗꯣ ꯁꯂꯥꯏ ꯆꯠꯂꯣ ꯑꯗꯨꯗꯤ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯇꯁꯦꯡꯕꯗꯤ ꯂꯥꯏꯖꯥ ꯃꯁꯥ ꯑꯗꯨ ꯄꯥꯈꯠꯄꯒ ꯀꯩꯒ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯀꯔꯤꯅꯣ ꯃꯁꯥꯅ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯂꯥꯏꯖꯥ ꯁꯂꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯀꯔꯤ ꯇꯧꯕ ꯀꯔꯤ ꯑꯣꯏꯕ ꯑꯁꯤ ꯈꯟꯗꯨꯅ ꯃꯁꯥ ꯑꯗꯨ ꯇꯔꯪ ꯑꯃꯗ ꯒꯥꯔꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯐꯝꯂꯤ ꯔꯤꯀꯤꯗꯤ ꯏꯉꯛ ꯉꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯂꯤ ꯁꯂꯥꯏ ꯀꯔꯤ ꯈꯜꯂꯤꯒꯦ ꯅꯪ ꯒꯥꯔꯤ ꯊꯧꯕ ꯌꯥꯗ꯭ꯔꯣ ꯔꯤꯀꯤ ꯚꯥꯏ ꯑꯩ ꯏꯁꯥꯁꯦ ꯅꯤꯛꯑꯦ ꯂꯥꯏꯍꯧ ꯇꯧꯕ ꯃꯥꯜꯂꯦ ꯁꯂꯥꯏ ꯑꯩ ꯊꯧꯒꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯔꯤꯀꯤ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯊꯧꯒꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯖꯦꯜ ꯆꯪꯕꯁꯨ ꯌꯥꯅ ꯂꯩ ꯂꯥꯏꯖꯥ ꯃꯁꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯗ ꯑꯗꯨꯃꯛ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯐꯝꯂꯤ
ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯥꯂꯣꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯁꯂꯥꯏ, ꯃꯩꯔꯥꯕꯣꯏꯗ ꯆꯠꯂꯣ꯫ ꯔꯤꯀꯤ, ꯍꯣꯏ ꯄ꯭ꯂꯁ ꯔꯣꯡ ꯇꯧꯔꯣ꯫ ꯋꯥ ꯉꯥꯡꯀꯅꯣ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯣꯟꯗ꯭ꯔꯤꯕ꯭ꯔꯥ ꯑꯩ ꯈꯪꯗꯦ꯫ ꯚꯥꯏ, ꯑꯩꯁꯦ ꯍꯤꯡꯂꯤꯕꯣ? ꯑꯝꯇ ꯈꯨꯄꯥꯛꯅ ꯊꯥꯔꯛꯑꯣ, ꯃꯪꯂ ꯇꯥꯏꯕꯪꯂ ꯈꯪꯗ꯭ꯔꯦ ꯑꯩ꯫ ꯁꯂꯥꯏ ꯃꯈꯨꯠ ꯑꯗꯨ ꯑꯔꯩꯕ ꯃꯈꯩ ꯊꯥꯡꯒꯠꯇꯨꯅ ꯔꯤꯀꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯊꯥꯔꯛꯏ꯫ ꯃꯈꯣꯜꯁꯨ ꯐꯅ ꯐꯖꯩ꯫ ꯔꯤꯀꯤ, ꯑꯌꯣ ꯏꯃꯥ ꯁꯤꯔꯦ! ꯅꯣꯛ ꯆꯠꯂꯦ, ꯄꯥꯄꯤ! ꯑꯌꯣ, ꯑꯁ ꯃꯥꯏ ꯅꯥꯀꯟ ꯑꯃ ꯌꯥꯎꯗ꯭ꯔꯦ꯫ ꯑꯗꯨ ꯀꯟ ꯊꯥꯕ ꯍꯧꯅꯕ꯭ꯔꯣ? ꯂꯥꯏꯖꯅ ꯇꯧꯔꯤꯕ, ꯍꯥꯏꯅꯔꯤꯕ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯕ ꯅꯠꯇꯦ꯫ ꯁꯂꯥꯏ, ꯒ꯭ꯌꯥꯟ ꯇꯥꯔꯕꯣ ꯅꯪ? ꯃꯪꯅꯤ ꯇꯥꯏꯕꯪꯅꯤ ꯈꯪꯂꯕꯣ? ꯔꯤꯀꯤ ꯃꯃꯥꯏ ꯑꯗꯨ ꯅꯥꯜꯂꯒ ꯃꯃꯤꯠ ꯐꯩꯅ ꯁꯂꯥꯏꯗ ꯌꯦꯡꯂꯛꯏ꯫ ꯔꯤꯀꯤ, ꯃꯩꯔꯥꯕꯣꯏꯗ ꯆꯪꯉꯔꯣꯏꯁꯦ, ꯑꯩꯈꯣꯏꯗ ꯆꯪꯉꯁꯦ꯫ ꯁꯂꯥꯏ, ꯈꯪꯗꯦ, ꯐꯗꯧꯕ ꯇꯧ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯒꯥꯔꯤ ꯑꯗꯨ ꯔꯤꯀꯤꯒꯤ ꯃꯌꯨꯝꯗ ꯊꯧꯖꯤꯜꯂꯛꯇꯨꯅ ꯈꯥꯝꯃꯤ꯫ ꯁꯂꯥꯏ, ꯚꯥꯏ, ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦꯕꯣ꯫ ꯔꯤꯀꯤ, ꯀꯔꯤ ꯄꯥꯈꯠꯄ? ꯍꯥ? ꯊꯧꯅꯥ ꯌꯥꯝ ꯐꯗꯥꯏꯅꯦ? ꯀꯨꯝꯃꯣ ꯂꯥꯛꯑꯣ, ꯉꯁꯤ ꯃꯉꯥꯏꯔꯦ ꯄꯨꯟꯒꯦ ꯄꯨꯟꯕꯗ, ꯍꯌꯦꯡꯗꯒꯤꯗꯤ ꯁꯖꯤꯋꯥꯗ, ꯒ꯭ꯌꯥꯟ ꯇꯥꯔꯕꯣ? ꯁꯂꯥꯏ, ꯍꯩꯍꯩꯗꯦ ꯆꯟꯗꯥꯜ꯫ ꯔꯤꯀꯤ, ꯂꯥꯏꯖꯒ ꯆꯪꯃꯤꯟꯅꯔꯛꯑꯣ, ꯑꯩ ꯆꯪꯉꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯤꯀꯤ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯂꯥꯏ, ꯎꯐ, ꯆꯪꯈ꯭ꯔꯦꯅꯦ꯫ ꯂꯥꯏꯖꯥ, ꯂꯥꯏꯖꯥ ꯇꯥꯕ꯭ꯔꯣ? ꯂꯥꯏꯖꯥ, ꯀꯨꯝꯃꯣ꯫ ꯍꯥ? ꯀꯩꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖꯥ ꯒ꯭ꯌꯥꯟ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯀꯩꯅꯣ? ꯀꯥꯏꯗꯅꯣ? ꯁꯂꯥꯏ, ꯅꯣꯏꯗꯥ ꯔꯤꯀꯤ ꯍꯣꯏꯗꯅꯦ, ꯂꯥꯛꯑꯣ, ꯀꯨꯝꯃꯣ꯫ ꯂꯥꯏꯖꯥ, ꯀꯩꯅꯣ? ꯑꯩ ꯉꯝꯃꯣꯏ, ꯑꯩ ꯊꯤꯜꯂꯣ ꯌꯨꯝꯗ, ꯑꯩ ꯊꯤꯜꯂꯣ ꯌꯨꯝꯗ ꯗꯥ ꯁꯂꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯥ ꯀꯞꯂꯛꯏ꯫ ꯁꯂꯥꯏ, ꯀꯞꯍꯧꯔꯣ ꯅꯪ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯔꯥꯅꯤ ꯑꯃꯗꯤ ꯔꯤꯀꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯅꯤ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯁꯂꯥꯏ? ꯁꯂꯥꯏ, ꯈꯪꯗꯦ ꯑꯩꯁꯨ꯫ ꯄ꯭ꯔꯀꯥꯁ, ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯒꯥꯔꯤꯗ, ꯁꯂꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯄ꯭ꯔꯀꯥꯁ, ꯑꯣꯟꯊꯣꯛꯏꯗꯀꯣ ꯅꯣꯏꯁꯦ, ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯦ ꯍꯩ꯫ ꯃꯃꯥ, ꯆꯠꯂꯣ, ꯅꯨꯄꯤ ꯃꯆꯥꯗꯣ ꯄꯨꯁꯤꯟꯕꯤꯔꯛꯑꯣ꯫ ꯔꯥꯅꯤꯁꯨ ꯃꯄꯥꯟ ꯑꯗꯣꯝꯗ ꯊꯣꯛꯈꯤ꯫ ꯔꯥꯅꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯄ꯭ꯔꯀꯥꯁ, ꯅꯕꯥꯅꯤ ꯁꯤꯗ ꯐꯝꯃꯨ, ꯋꯥꯔꯤ ꯁꯥꯁꯤ꯫ ꯁꯣꯝꯗꯁꯨ ꯐꯅ ꯀꯨꯏꯔ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯕꯗ ꯕꯤꯃꯣꯂꯥ, ꯍꯥꯏ, ꯅꯣꯏꯕꯨ ꯑꯃꯨꯛꯇꯒ ꯇꯧꯅꯦ ꯐꯣꯟꯗꯨꯕꯣ, ꯃꯩꯔꯥꯕꯗꯔ ꯀꯩꯅꯣ? ꯊꯥꯗꯣꯏꯁꯨ ꯃꯩꯔꯥꯕꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯃꯩꯔꯥꯕ, ꯆꯦꯆꯧꯕꯤ, ꯀꯩ ꯂꯩꯔꯒꯦ? ꯊꯥꯗꯣꯏ, ꯀꯩꯅꯣ? ꯅꯣꯏ ꯉꯁꯤ ꯆꯥꯛ ꯆꯥꯅꯩ ꯍꯥꯏꯁꯦ, ꯅꯪ ꯌꯥꯎꯗ꯭ꯔꯣ? ꯁꯂꯥꯏꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯕꯁꯤꯗ ꯅꯣꯏ ꯄꯨꯜꯂꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯒꯦꯅ ꯇꯧꯔꯛꯄꯅꯤ꯫ ꯃꯩꯔꯥꯕꯁꯨ ꯑꯄꯪꯕ ꯃꯤꯗꯤ ꯅꯠꯇꯕꯅꯤꯅ ꯋꯥ ꯁꯦꯝꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯃꯩꯔꯥꯕ, ꯑꯧ, ꯄꯨꯜꯂꯦ꯫ ꯀꯩꯅꯣ, ꯆꯠꯈ꯭ꯔꯕꯅꯤ ꯆꯦꯆꯧꯕꯤ, ꯉꯥꯏꯍꯥꯛ ꯑꯣꯏꯔꯕꯅꯤ, ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯩꯈꯣꯏꯁꯨ꯫ ꯑꯩꯁꯨ ꯀꯥꯗ ꯆꯪꯂꯛꯄꯗ ꯉꯥꯏꯔꯤꯌꯦ꯫ ꯌꯧꯔꯛꯑꯅꯤ ꯆꯦꯆꯧꯕꯤ, ꯋꯥꯔꯨꯔꯅꯨ꯫ ꯊꯥꯗꯣꯏ, ꯐꯔꯦ ꯐꯔꯦ, ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯅ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯃꯩꯔꯥꯕ ꯁꯂꯥꯏꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯁꯂꯥꯏ, ꯍꯜꯂꯣ꯫ ꯃꯩꯔꯥꯕ, ꯏꯕꯨꯡꯉꯣ ꯍꯨꯔꯥꯟꯕ, ꯄꯨꯟꯕꯅ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯄꯨꯜꯂꯒ ꯀꯅꯥꯒ ꯆꯥꯛ ꯆꯥꯅꯩꯅꯣ? ꯆꯦꯆꯧꯕꯤꯅ ꯐꯣꯟ ꯇꯧꯔꯛꯏꯅꯦ꯫ ꯁꯂꯥꯏ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯝꯂꯛꯏ꯫ ꯃꯩꯔꯥꯕ, ꯑꯣ, ꯐꯖꯗꯧꯔꯤ, ꯑꯩ ꯐꯣꯟ ꯑꯣꯐ ꯊꯝꯍꯧꯔꯒꯦ, ꯈꯨꯝꯐꯝ ꯈꯪꯉꯣꯏ ꯑꯩ, ꯑꯃꯨꯛ ꯇꯧꯔꯛꯑꯗꯤ꯫ ꯁꯂꯥꯏ, ꯍꯣꯏ ꯊꯝꯃꯣ, ꯑꯩꯁꯨ ꯊꯝꯃꯅꯤ꯫ ꯔꯥꯅꯤꯁꯨ ꯂꯥꯏꯖꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ꯫ ꯄ꯭ꯔꯀꯥꯁ, ꯐꯝꯃꯨ ꯁꯤꯗ, ꯏꯄꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯁꯤ꯫ ꯂꯥꯏꯖꯥ ꯇꯨꯃꯤꯟ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯔꯥꯅꯤ, ꯁꯦ, ꯏꯪꯒꯅꯤ, ꯁꯤ ꯏꯟꯁꯤꯜꯂꯨ꯫ ꯄ꯭ꯔꯀꯥꯁ, ꯏꯆꯥꯗꯤ ꯀꯩ ꯃꯤꯡ ꯀꯧꯕ? ꯀꯗꯥꯏꯗꯒꯤꯅꯣ? ꯂꯥꯏꯖꯥ ꯇꯞꯅ, ꯂꯥꯏꯖꯥ ꯀꯧꯋꯦ, ꯈꯨꯔꯥꯏꯗꯒꯤꯅꯦ꯫ ꯔꯥꯅꯤ, ꯃꯁꯛꯄꯨ ꯐꯅ ꯐꯖꯔꯤꯅꯦ ꯁꯤꯗꯤ, ꯏꯪ ꯂꯥꯎꯔꯗꯅ, ꯁꯛꯀ ꯃꯤꯡꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈ꯭ꯔꯦꯗ꯫ ꯄ꯭ꯔꯀꯥꯁ, ꯐꯔꯦ, ꯅꯃꯥꯒ ꯆꯪꯃꯤꯟꯅꯔꯣꯀꯣ꯫
ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯆꯪꯈꯤꯕꯒ ꯄ꯭ꯔꯀꯥꯁ, ꯅꯣꯏꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯂꯥꯏ, ꯁꯣꯏꯈ꯭ꯔꯦ ꯕꯕꯥ, ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦ꯫ ꯄ꯭ꯔꯀꯥꯁ, ꯅꯄꯥꯅꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯅꯤ ꯍꯥ? ꯅꯄꯥꯗ ꯐꯣꯟ ꯇꯧꯁꯤꯔꯥ? ꯀꯃꯥꯏ ꯇꯧꯁꯤꯒꯦ? ꯁꯂꯥꯏ ꯔꯤꯀꯤꯗ ꯌꯦꯡꯂꯛꯏ꯫ ꯔꯤꯀꯤ, ꯕꯕꯥ, ꯁꯂꯥꯏꯒꯤ ꯃꯄꯥꯗꯣ ꯌꯨꯝꯗ ꯂꯩꯇꯦ, ꯊꯕꯛ ꯑꯃꯒꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯈꯤꯌꯦ, ꯍꯌꯦꯡ ꯐꯖꯅ ꯍꯥꯏꯔꯁꯦ, ꯃꯃꯥ ꯍꯣꯏꯗꯁꯨ ꯄꯥꯎꯁꯦ꯫ ꯄ꯭ꯔꯀꯥꯁ, ꯐꯔꯦ ꯐꯔꯦ, ꯆꯪꯉꯣ ꯆꯪꯉꯣ꯫ ꯔꯤꯀꯤ ꯑꯃꯗꯤ ꯁꯂꯥꯏ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯔꯥꯅꯤ, ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯁꯨ ꯆꯪꯂꯛꯑꯕꯅꯤꯅ ꯃꯃꯥ ꯆꯥꯛ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯨꯈꯤꯒꯦ꯫ ꯁꯂꯥꯏ, ꯃꯃꯥ, ꯑꯩꯗꯤ ꯌꯥꯔꯅꯤ, ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯍꯩ, ꯏꯕꯦꯝꯃꯁꯤ ꯂꯥꯝꯃꯝꯃꯅꯤ, ꯀꯩꯅꯣꯅꯦ ꯅꯣꯏꯁꯤꯕꯣ? ꯂꯥꯏꯖ, ꯃꯃꯥ, ꯑꯩꯗꯤ ꯌꯥꯔꯅꯤꯌꯦ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯑꯗꯨ ꯌꯥꯗꯦꯀꯣ, ꯀꯨꯏꯔꯣꯏ, ꯃꯃꯥ ꯁꯦꯝꯃꯨꯒꯦ꯫